yaba nung laingoi amati laibak pekpham Manipur laingakna pibidabana sinpham asi suraga hingliba mioi sing chauna awaba mayoknare Laingak amadi Imphal Municipal Council na tawpham thokpa mathau chap chana pangthoktabadagi khwairaman ima kaithel gi saktam mangsilakpani haina Manipur kaithel phambi apunba lupta nungnang ba phongdorakli Amasung Manipur Police NAF Assam Rifles amadi loop sing na tongan-tongan ba mafam singdagi mayay kaba nisha gi polam kaya hagat pangamkre Mayambu kurumzari adom ni yengbiriba si Impact News ni ay momoka salam na hauzi pungza si fawagi maruay pa pausing miyam da pizari Manipur government na law na yaba nung laingoi amasung laibak pekpham pidaba na maram oiraga hairiba thabak sing asi shuraga hingjaba gari amadi sinmi singna yamna chauna awaba mayoknari hairi hiramasigi matangda Manipur da lairiba DI 407 amasung tata gari na chingpa singi mapu amadi driver singi oiba mifama mangasi Kanchipur ki supermarket ta laiba parking da pangthokre Mifam aduda hayeng July 10 mangagi ayupung mapadagi nungthilpung mari fawba wakat mifam ama laisang hidenda pangthokna ba warep laukre loina nga sigi mifam aduda sem kiba committee ki convener Kanguzam Razenna Fongdora kibada High Court of Manipur na transport sizinaba gari khudingmak law gi wangmada laingoi amadi laibak pekpa yaroi haina order thokibadagi DI 407 amasung tata na chingba gari thauduna hingliba mioising sinmishing amadi gari ke mapusing thabak suningai leitabadagi khudong chadaba kaya mayoknare amadi government ki contractor singna yum kai sabada sizinaba polam sing piba ngamdre masina maram oiraga gari singi mapusingna gari gi thagi installment thiba ngamdapata natana imung puna ba hotna bada kham thengna awaba mayoknare haina phongdorakhi Manipur government na ain na yadi haidana aikoida lebak singi hare ain na yadaba matamduda aikoida gisu government da royalty ni haina pasha kara karaga adum chatlami aduga chatliba matamduda ain na yadaba pot puba aikoidagi royalty su lauraga ain na yadaba government nama chalairabra haibase mayam pulap oina hangningba wafam am oikalakpa Manipur government na ain na yaba kwari laukthokpa ngamdrisi karigino ain semiba Manipur government na ain na yaba nung pekpham laingoi pekpham ain na yaba thabak subham piba ngamdabase masi yamna ikai ningai ni yumthang nariba state even Nagaland bawda tongan ba mining gi adugi adagi tawduna government gi tawham thokpa machan suna tawi Manipur laingak amadi Imphal Municipal Council na tawpham thokpa mathau chap chana tawdaba lawpham thokpa action lawdaba amadi thausadaba na khwairaman ima kaithel gi saktam mangsilakpani haina Manipur kaithel phambi apunba loop Makpal ki President L Memana Fongdorakli Makpal na sintuna ngasi Manipur Press Club ta pangthokiba paugi mifam amada Memana makhata na hai asigumba fivam asina kaithel asi mapu pandaba manba fivam amada lakpani laingakna sanglaba matam asida ima kaithel ahum asi mapu pandaba mawongda thambana kaithel sing asi henna masak thihanduna lakli maramasina Manipur laingak amadi ima kaithel gi saktam kannaba achauba thogai puriba IMC na ima kaithel da laktuna chapchaba inquiry tawduna ima kaithel gi phazaraba saktam sing kanbada henna mityeng changhaningbagi apamba phongdorakhi Sakdam mangwa kadai bu kawi har hauji nupa na thana lupa ka likon yoliba istiar kumbham da pofam phamhaliba istiar kumbham da kwayom phiom bangwida kwayol halaga lambien da tawraga phamali sing do madu khoi gi sakdam kai re na ina logjai simbo kai ba toiriba myam se athuba macam da municipality na amadi mood ki department na tanaraga thuna yengbiraga masi verification tawbira kanda madugi poto loira kanda khoi sakdam se kai ba toy ba se ta mention view asidai sidai khoi na haibada ta da man thokpa tawrakani haraga di sarkar oro any person oro madugi thengna na bagi ain gi thongda ain gi mateng lorga PRL tharaga chap chana thengna bagi stand do khoi ngasi gi luxury bai khoi loina ma ki mi pham sina khoi madu ready da lorga khoi yajare Kairau Kendra gi manung chanba Imphal Turel gi tongan ba mafam singi torban sing irei achauba ama hek lakpada kai khiba yabagi akiba leire
ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯇꯣꯔꯕꯥꯜꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯇꯣꯔꯕꯥꯟ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯌꯥꯝꯅ ꯑꯄꯤꯛꯄ ꯄꯜꯂꯤꯅ ꯈꯥꯕ ꯂꯣꯏꯅꯅ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯁꯥꯐꯅꯕ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯂꯩꯕꯥꯛ ꯄꯜꯂꯤ ꯁꯦꯝꯂꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯋꯥꯍꯤꯗꯨꯔ ꯔꯍꯃꯟꯅ ꯍꯥꯏꯈꯤꯕꯗ ꯅꯣꯡꯖꯨꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯡ ꯈꯔ ꯍꯦꯟꯅ ꯆꯨꯕ ꯃꯇꯝꯗ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯏꯟꯊꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ꯫ ꯃꯃꯥꯡꯗꯁꯨ ꯇꯣꯔꯕꯥꯜ ꯀꯥꯏꯈꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦ.ꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯂꯧꯕꯨꯛ ꯀꯌꯥ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯇꯨꯔꯦꯜ ꯑꯍꯨꯝꯅ ꯀꯣꯏꯁꯤꯟꯕ ꯃꯐꯝ ꯑꯁꯤꯗ ꯄꯝ ꯄꯤꯕꯤꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯁꯥꯐꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ इसिंग इचाव लाप मफम कायसलगा तुरें अखोगी नोंपोमद लेखिबा मफमसिंग असिदा लेरिबा प्रजासिंग असे अवाब कया मायोक्नदुना लाकली हाइबा मफमसिंग असी फावदा लेंगाकि माइकैदगी करिगुमा मियें अमफुक चंगबिदे मसी अथु मतमदा सरकारगी माइकैदगी नत्रगा मरी लेमा अथॉरिटीना मियें चंगबिदना प्रजासिंगना थमोइदा फावरिबा इसिंग लाप मतमदा पंचि कायगद्राइना चिंगदरी मफमसिंगसे अमदुं येंखिनबिदना प्रजागा अवाबसे कोखनबिनबा सरकारगी माइकै अमदि सरकारसु लुचिंगबिरिबा चिफ मिनिस्टरगी पुनिंग चिंजिंजरी अखोइना हौजिक याम वाना इसिंग चिंगदना अतोप्पा सोर्सदगी इसिंग लौरगा होटनगदोरिबा लौसे अमुक्का इचाव लागा कायगद्रा अदुगा मांगद्रा हाइबगी अखोइगी मिपाइबा याम पोंगदरी चलिबा सही असिगी फेब्रुआरी थादा पांगथोखिबा 10 सुबा इंडियन रिजर्व बटालियन IRB की फिजिकल इफिशिएंसी टेस्ट माई पाखरबा कैंडिडेट सिंगी अईबा चांगेंग पांगथोक्तना लैरिबा असि अथुबा मतमदा पांगथोकपिनबा ऑल मणिपुर फिजिकल इफिशिएंसी टेस्ट सक्सेसफुल कैंडिडेट ऑफ 10 and 11 IRB राइफलमैन 2019 ना लैंगा की पुकनिंग चिंगसिलकली लोइनाना पांगथोकदौरिबा अईबा चायेंग असि चेदा तौबगी महुत्ता ऑनलाइन मोड एग्जाम ओइना तौबीनाबसु चेरोल असिना मखातारी इंडियन आर्मी ना तामेलोंग डिस्ट्रिक्ट के केक्रू नागा खुलता ऑपरेशन केक्रू नागा चथदुना एनेशियन आईएम बु लाना उहन्नबा होनखिबा थवोंग अदुबु एनेशियन आईएम ना सेमजाबा गवर्नमेंट अमा ओइरिबा गवर्नमेंट ऑफ द पीपल्स रिपब्लिक ऑफ नागालैंड GPRN ना अवांग थाकता यानिंगदे हाइना फोंदोरकली GPRN ना थादोरकपा चेरोलदा तामेलोंगबु मखोइगी साउदर्न नागालैंड की मनुंग चल्ली हाइरदुना साउदर्न नागालैंड दा इंडियन आर्मी ना कनागुंबा खरागा खुसमनदुना एनेशियन बु लाना उहन्नबा होनरी इंडियन आर्मी ना लालहौलुप असिगी लोटफमदगी खुलाई कया हुरानदुना नुंगाइथोकली नाकलमरोमदा आर्मी ना फारे हाइरिबा थाइलुन पौ पानमई हाइरिबा मिशक असि नागा नेशनल सर्विस तकी हौखिबा जुन थादा तांथोखरबा मिशक अमनि हाइना मखा तारकली थौबाल डिस्ट्रिक्ट की वांगखेम कॉन्स्टिट्यूएंसी के मनुंग चन्ना लैरिबा याइरिपोक हुइड्रोम प्राइमरी स्कूल असि वांगखेम जूनियर हाई स्कूल दा पुनसिल लगनी हाइना जुन तरागा निथोइदा मणिपुर लैंगा की एजुकेशन डायरेक्टर ना थोखिबा ऑर्डर अदुबु यानिंगदबा फोंगदोक्तुना ngasi वाकत मिफम चथखरे लेकाई मिया माहेरुई सिंह क्लब अमदी मैरापाइबी की मेंबर सिंह यावबा वाकत मिफम अदु याइरिपोक हुइड्रोम प्राइमरी स्कूल दा चथखिबनी मिफम अदुना लैंगा की फिरेब हंदोक्त्रबदी मियाम की ओइबा अचौब खोंजंग संगसिलकनी हाइरी हुमद्रा सुबह वन महोत्सव का मरी लेना भारत स्वाभिमान ट्रस्ट एंड पतंजलि योग समिति इम्फाल वेस्ट डिस्ट्रिक्ट के थौमी सिंहना हैबोक महादेव हैबोक चिंगदा उ चारा यांखैरोम थाखरे हाइरी जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस जेनिम्स की अकोइबद इंस्टीट्यूट असिना सिंधुना उ चारा थाबगा लोइनाना इंस्टीट्यूट असिगे मनुंगदा योलिबा निशागी पोटलम सिंह फागतुना मै थादोखरे थौरम अदुगदा सरुक याखिबा इंस्टीट्यूट असिगे डायरेक्टर TS बिमोना फोंदोरकपदा मालेम की अयिंग असागी फिवम काइथरकपदगी खरद ओइरबसु कनबा ngamnaba उ चारा सिंह असि थाबनी लोइनाना टोबाको फ्री इंस्टीट्यूट ओइहन्नबा पांदमदा निसागी पोटलम सिंह असि फागतुना मै थाबनी हाइरी थौरम अदुदा इंस्टीट्यूट असिगी mahairoy स्टाफ अमदी इंस्टीट्यूट असिबु ngak seliba पुलिस सिंहना सरुक याखी July complete mansi World Tree Plantation Day
हाइदना तौरगा अखोगी पाम्बिसिंग थाबसी सनै अदो अखोई जेनिम्स किसु मरुओइना हॉस्पिटल कैंपसता लैरिबा इसिंग नुंगसितसिंगसी हेना लुनाना थमनबा अदगी पेशेंटसिंगनसु उपाम्बिसिंगसी चौराकांदा उपाम्बि मखादा शेल्टर लैदना पोथानबा अदुगुंबा पांडमदा तौरगा अखोइना ngasiगी पाम्बिसिंग थाबगीसी पांगथोकसबने जिरीबामदगी इम्फाल तमना पुसिलकपा लुपा लाख कुनरोम की सेंफम ओइगदबा इंडियन मैड फॉरेन लीकर बटल बियर बटल की केस चट्रुका कुन ngasi पाचोई पुलिस स्टेशन दा थुगाइदुना मांगहनख्रे युगी केस सिंग असी था सिगी हौकिबा तांग तरागा निथोई की नुमिदांगी मतमदा पाचोई पुलिस अमदी नाफना फगलखिबनी फारबा युंगांग सिंग अदु जुडिशियल कस्टडी फर्स्ट क्लास इम्फाल वेस्ट 2 दा पुथोकलबा मतुंग कोर्टना मीडिया लोकल क्लब अमदी मैरा पाइबी सिंगी ममांगदा मांगहन्ननबा ऑर्डर ताकी ऑर्डर अदुगी मतुंग इना इम्फाल वेस्ट के एडिशनल एसपी हेमंता पाचोई पुलिस की ओसी इंचार्ज प्रेमानंदी अमदी नाफ की मियोय सिंगा लोइनना लोकल क्लब अमदी मैरा पाइबी की ममांगदा थुगाइदुना मांगहनखी मोरे पुलिस अमसुंग निफुगा हुमदोई शुबा असम राइफल्स के खुटपू अमना म्यांमार मचा अमदगी मालेमगी कैथेलदा लुपा लाख निपानगा लिशिंग निफुगा निथोइगा चनी यांखैरोम की ममल ओइगदबा WY टैबलेट फारबा मियोय अदुदी म्यांमार की तमुदगी मोहम्मद वओन चही निफुनी अककनबा पाव अमा फंगबदगी इंडो म्यांमार बॉर्डर टाउन ओइरिबा मोरेगी शरुक आइट्स लांगहम चांग विलेज दा चथखिबा ऑपरेशन अमदा हाइरिबा मियोय असी फाखिबनी फारबा मियोय अदु टैबलेट का लोइनना मोरे पुलिस दा सिनखरे हाइरी खेत्रीगांव मिटई मैटई पांगल अपुनबा एंटी ड्रग कमिटी KMMPAA DC ना नॉर्थ AOC के मफम खरदगी लुपा लिशिंग निपान लोम की ओइगदबा मयाई काबा निशा हीरोइन नंबर 4 याउबा नुपी मरी फागतख्रे कमिटी असिगी थौमीसिंगना फोंदोरकपगी मतुंग इना ngasi खेत्रीगांव ऑटो पार्किंग दा मयाई काबा निसा सिजनबा मियोय मंगा फागतलबा मतुंग वाहंग पाहोंग चथबदा मियोय मरी असिसु फागतपा ngamkibani हाइखि फागलबा मियोय सिंग कोंगपाल ममांग साबल लैकाई कोंगपाल यूथ वॉलंटरी ऑर्गेनाइजेशन की लोइसंगदा पुखतलबा मतुंग दा पुलिस दा सिनखरे हाइरी इम्फाल ईस्ट पुलिस नंगारांग नुमिदांग पुंग 8:45 ताबा मतमदा ड्रग ललोनबा नुपा अमा फारे हाइरी इम्फाल ईस्ट की डिप्यूटी SP ऑपरेशन RK चार्लिस के लिचिंग मखादा इम्फाल ईस्ट की कमांडो OC सक्तिशन अमदी इम्फाल ईस्ट की 21/C की इंस्पेक्टर राजीव खान ना खेत्री अवांग लेकाइदगी फगतखिबनी फारबा नुपा अदुदी खेत्री अवांग लेकाइदगी मोहम्मद सलीम साहा चही निफु अपोकपा लेखिद्रबा मोहम्मद समीर साहा कवी सलीम असी SP टैबलेट अमदी N10 टैबलेट स्ट्रिप चट्रेट फगतपा ngamki फारबा सलीम पोरोंपाट पुलिस स्टेशन दा सिनखिबगा लोइनना पुलिस ना केस अमा लौखतुना थिजिनबा हौख्रे हाइरी लमलाई केंद्र की मनुंग चन्ना चनादा थकनबा इशिंग फंगदबगी अवाबा मायोकनरिबा मियामदा सोशल वर्कर मोंगजम फैरोय हनबना थकनबा इशिंग फंगहनख्रे नोमाइकोंग प्रोग्रेसिव यूथ क्लब की मेंबर सिंग याउना ngasi मोंगजम पोइरै हनबना चना की मियामदा थकनबा इशिंग फंगहनखी थौरम अदुगा मरी लैनना मोंगजम पोइरै हनबना हाइकिबदा नोंजु थादा नोंग ताबा वाटपना मरम ओइरगा चना याउना लमलाई केंद्र की मफम कयादा थकनबा इशिंग की अवाबा कया मायोकनरी चना की ओइना अमतंगाइरबा पिदोनु वाटर सप्लाई असी चही 10 ममांगदगी मथौ तौदना लैरी फिबम असिदा लाइरबा खुंजा सिंग असिना तंगाई फदना चाना थकनबगी इशिंग लैदुना सिजिनरी नोमाइकोंग प्रोग्रेसिव यूथ क्लब अमदी माइके असोमदा लैरिबा मैरा पाइबी लूप सिंगना हाइजरकपदगी थकनबा इशिंग असि फंगहनखिबनी मियामगी अवाबा खंगदनबा थबक तौबा ngamdraba local MLA moral ground रिजाइन तौफम थोई हाइना मोंगजम पोरे हनबना थमलकली
lamlai kendra gi oina hauzik mafam kaya da thaknaba ising gi awaba leiriba mafam sing asida mahaki maikai degi thaknaba ising fanghannaba thabak su paikhat kani haina phongdoklamki अखोई केंद्र सिदा लेरिबा वाटर सप्लाई सिंगसी अमत इसिंग चांग नायना पीदबा अखोई नोंग चुरकप मतमदा इसिंग अफब थकप फंगदबगी अवाबा होजि होजि थेंगनरी पीआईसीडी डिपार्टमेंट सी अखोई लमलाई केंद्र की ओइनदी अखोई लेइत्रे हाइना लोबो यारे मोगी साइट तगी अखोई सही खुदिंगी नोंग हेक चुरकप मतम से अखोई इसिंग की केनो सी सुमंग फंगब लेइत्रे अखोई सिदैसिदा वाटर सप्लाई सी मसुंगता थाबा लेइत्रे मै लेनबा डिपार्टमेंट सिंग सु यंगसन बियो दुग मरु ओइना अखोई लमलाई की लेरिबा अखोई लमलाई ऑनरेबल एमएलए सिनसु अखोई सिगुंबा सी मतंग सिदा अखोई करिगुबम त तौदना करिगुबम त हाइदना तुमिन लेबसी लमलाई केंद्र की प्रजा सिंगदा इसिंग अफब पिथकप ngam ओरगदी मागी एमएलए फमदगी मा रिजाइन तौरो हाइबसे इन हाइजनिंग नाकलमरोमदा नोंगमाइखोम प्रोग्रेसिव यूथ क्लब की जनरल सेक्रेटरी ओकेन सनाना हाइकिबदा चनादा लैरिबा युम चामगा कुन असि चही तरा हेनबदगी थकनबा इशिंग फंगदना लाइरकली माइके असोमदा लैरिबा पुखरी अनि असिदगी थकना चानबगी इसिंग सिजिनादुना लाकली अदुबु नोंग चुबा वाटपना पुखरी अनि असिसु कंगदुना माइके असोमदा लैरिबा मियामदा तंगाई फदना चाना थकनबा इसिंग लैदुना सिजिनरी मियामगी अवाबा असिगी मतंगदा लोकल एमएलए फाउबा याउना हाइजखिबा लैख्रे अदुबु ngasi फाउबा मतिक चाबा थबक पाइखत्रि हाइना सेक्रेटरी असिना थमलकली इसिंगी अवाबसे अखोइना लोकेल की एमएलए सिंह पाव फाउननब होनजबदा ngam तंगाई फदना मागी साइटगी सु अखोइ तौबिगी हाइबगी वफम लाक्तबा अदुगा अखोइगी खुंगंग असि सना से अखोइगी चिंग पाट तुरेल अमौ लेजदबा अखोइगी अपिकपा पुखरी अनि खक लेजै पुखरी अनि असि हौजि इसिंग सिनबा यारक्तबा नोंग मरांग काइना तारक्तबा अदुगा अखोइ इसिंग असि चिंगसिन गे हारगसु अतोपा मफमदगी इसिंग चिंगसिन निंगाई लेतबा अखोइ मफम असिदा नोंमाइकोन प्रोग्रेसिव यूथ क्लब सनागी हॉल की ममांगदा अखोइ इसिंग असि मोंगजम पोइरहेनबा मसामक लागा येनथोकपा होगजरे मखा ताना युम की अवाटपा पात्र सिंगदा ngasi numidang waram phawbada ising asi yenjanaba thorang tawjari Patang swais the break am lawjage break ki matungda tha ma chopna chatharakpa moirang praba traditional ge training program ngasi loisin khibagi paw amadi Manipur amasung malem gi tongan tongan ba I paw sing puduna lakjage impact news po mideng taduna lebiyo mayam bo amuka na taram na oksari bulletin asige makhata ba paw miyam da pizari Manipur State Sumang Lila Council amasung Theatre Mirrors Imphal anina sinduna moirang parba tradition gi matangda thama chupna pangthorakpa training program asi loishinkhre iboyai ma Sumang Lila Sanglenda pangthokhiba loishinbagi thoram atuda training program adugi camp director oikhiba Manipur State Sumang Lila Council gi lifetime secretary S Hemantana phongdorakpada Manipur gi nat ama oiriba moirang parba asi yokhatnabagi pandamda training program asi pangthokpani हाइरबा ट्रेनिंग प्रोग्राम असी चही खुदिंगी लेप्तना पांगथोरकपना हंदक चही कुनगा मंगा सुरे हाइना फुंगदोखी ट्रेनिंग प्रोग्राम असी दा पुन्ना ट्रेनी हुंफुगनी थोइना सरुक याखी अमदी इम्फाल ईस्ट की अध्यक्ष पी बिमोला अमसुंग इम्फाल वेस्ट की अध्यक्ष आर के तरुणी अनीना ट्रेनिंग प्रोग्राम अदुदा रिसोर्स पर्सन ओइखिबगा लोइनाना ट्रेनी सिंग अदुदा सर्टिफिकेट खुसिनखी Sumang Lila amadi moirang prabasi kananabagi wakalol yoholom dam ngasigi training ji pangtho ini ara Manipur da leiba hogolai bangang singsi deida Sumang Lila habise koi theater ni moirang prabase koi theater ni koi theater se kandabi ade koi culture gi element kaya dana ta na semba art form se koina kandabi ade habagi wakalol amada koina asigumba program se pangtho ini koi takpiri se jagoi takpirim ni isai takpirim ni tradition gi music me am se takpirim ni are martial art takpirim ni कोई थिएटर की मरम द नहीं नरी कलाकार मो बे अनबगी दे परफॉर्मर मो बे अनबगी अहान बे होदि स कोई फजा ताय है इम्फाल वेस्ट की लमसांग मनुंग चनबा लमदेंग फाउदुना चटलिबा लंबी मरी लेनबा सिंगना मतम कुइना सेंबीदबदगी खोइशाउना मियामना सेमख्रे लंबी असि मतम कुइनगी ममांगदगी मियामना मरी लेनबा सिंगदा सेंबीनबा तकनादुना लाक्लबसु सेंबीदबना लैरखिबनी लंबी की फिवम सोक्सिलकपदगी लमदेंगदा लैरिबा क्लब मैरा पाइबी अमसुंग मियामना सेल खाइगतनादुना लंबी असि सेमजिनखिबनी हाइरी Higher Secondary Contract Lecture from Gi Damak DPC Fest Taukraba Candidate Singi Result Tha Sigi Kun Faubagi Manungda
ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯅ All Manipur Government Higher Secondary Contract Lecturers DPC Fast Candidate Association ki Secretary Akoijam Romeo na phongdorakli. Association asina sinduna ngasi Manipur Press Club ta pangthokiba paugi mifam amada Romeo na hai karigumba July 10 faubagi manungda result asi lauthokta batarabati thangnaba numitagi makhal makha kayagi khongjang sing changsinba hauragani hairi. Mamang sahigi June ki tang kumathoi amadi July ki tang tarukta post masing satruk ka marfu nipan gi contract lecturer lawbagi DPC ngasi phawba khoi phol lauthuktan leidi masi khoi gi hojik thengnari ba oja sing gi awaba sing biraga khoi gi association gi maikai dagi DPC gi phol asi athu matam da July ki tang kun phawba gi manung da lauthukpiu na khoi association gi maikai dagi hajari thabak sima khoi gi Honorable Education Minister masamangna mama handak chahi gi January gi thada sungsoi soiduna haidokani haibagi presta phungkiba pausu leirabani aduga akoigi tha sigi tang nipan da su press note pigibasu haidokpiu haidana press note pigibagi association gi maikai dagi su leikrabani athu matamda thabak se haidok pidragadi association gi maikai dagi yamna democratic oiba maungda akanba khungjang kaya changchanabagi damak sem saba loijare. Kawa Naurem Laikai Boroi Makhongda Laiva Human Rights Defender Mangsa Tabam Sobitagi Machanupida Nongmaina Kaplambagi Thawongbu Yaningdaba Fongdoktuna Singzamai Chinga Makha Apunba Nupi Lup Amadi Salai Apunba Nupi Lamjing Lupna Akanba Mawongda Yaningdaba Fongdorakli Singzamai Naurem Laikai Mapada Tha Sigi Tang Tareta Women Action for Development ki Secretary Oiribi Urit Kinbam Ongbi Sobitagi Machanupida Sokpayana Nongmai Kapsilambagi Mayokta Kaksing District ki Manung Channa Nongmai Khong Mayai Laikai da Wakat Mifam Chatakre Nongmai Khong Apunba Maira Paibi Lup Amadi Socio-Economic Development Organization Anina Sinduna Chathakiba Wakat Mifam Aduda Akoi Santi Pami Nongmai Kaplamba Kudakta Phabiyu Haina Thaba Plakaching Sizinaki Nongmagi oiba free dental and medical camp amangasi thangmaiban sinam laikai gi ima panthoibi shanglenda pangthokre lemna layeng bagi camp adu thangmaiban youth social reformation and development committee amasung 32 All Smile Dental Clinic Nagamapal anina khusamna duna pangthokibani camp aduda dental doctor taruk amasung MBBS doctor yauna laikai adugi mioi kaya lemna layeng khi loinana hidak langthak singsu lemna phanghanki Manipur State Council All India Students Federation ki oiba state level convention pangthokre thoram adu Manipur State Council All India Students Federation sinduna Iravat Bhavan Imphal da pangthokibani ngasigi thoram adu da state asigi tongan ba district singdagi lakpa Manipur State Council All India Students Federation ki Mehut Singna sarukyaki thoram adu da state level convention adugi convener oiriba RK Amusana na hai state asida ngasi mak mahairoi na santi oina ningthina mapungphana mahai masing tamba phangdabagi khudong chataba amati awaba kaya thengnari asigumba fibam asi state lengakna chapchaba mityeng changdaba amati hiram asigi matangda thausa dabadagi oirakpani haiki Hojik maruina Manipurda yamna confusion oiba leipak asigi administration aduga akoi chhatra jingi ningba thongktaba lairik tamna higher study tawa phangdaba BA loiraga MA tama phangdaba class 10 pass torga 12 tama phangdaba gi pot ama laibese chhatra gi tungi future se mangpase masiguma kaya se kopna khanaraga masi karam torga thingsige masi kanada tainagani kari gi damakta masi thoibano kanana tholibano haibdugi special convention amani masigi convention sina ware blawraga akoi soidana leibak sida education system am porangna ba kangauna ba privatization torokpa paisa nongse am tingalakpa tawbul warang phamrang khangtaba kaya jingse ngasi convention sina ware madu khanaraga lawrba matungda khare hena phaba lambi da porangna ba sarkar lengak ta tangna ba gedung ba mifam amani
More Town Dangarang UKLF ki Town Commander Hatlamba Matung More Police Amasung Nifugo Humdoi Shuba Assam Rifles ki Apunba Kangbu Amana Thaudok Aduda Chenaba Singh Fanana Ngasi Thi Humbagi Thabak Chathakre Tengnopol ki SP TS Bikramjit Singh Amasung Nifugo Humdoi Shuba Assam Rifles ki Colonel Sumit Sud ki Luching Makhada Police Amasung AR ki Apunba Kangbu Aduna More ki Akoibada Laiba Jingnaba Mafam Singda Thi Humbagi Thabak Adu Chathakibani Hauzik Fauvagi Oinadi Thiba Humba Aduda Mipa Mipun Taubagi Pau Laitri Nakalamaromda Mihat Adugi Mayokta Chathakiba Banna Maram Oiraga Moreda Nomagi Oiba Miamgi Punsida Chauna Kaiba Piki Ban Aduna Maram Oiraga Moreda Kaithel Dukan Amata Hangnakide Loinana India Man Market Lalol Itik Lepki Nakalamaromda UKLF ki More Town Commander John Gangte Nomaina Kaptuna Hatlambabu Yaning Dava Fongdoktuna Scotland 5 Village Mapata Imphal More Lambi Thinglure Molnom Area Welfare Council ki Lamsing Makada Molnom Area ki CSO Singna Ngasigi Ban Adu Chathakibani Hairi United Kuki Liberation Front UKLF ki Town Commander John Gangtebu Sakhangdaba Singna Nomaina Kaptuna Hatlambagi Thaudokpu UKLF na Yamna Kanna Yaningdaba Phongdorakli UKLF na Thadorakpa Cherol Amata Thaudok Aduda Chenaba Singh Lainga ki Mari Lainaba Singna Faraga Matik Chaba Chairak Pigadavani Hairakli Imphal West District Commando Team na Lokhatpa Jackson Thaurangi Manung Channa Ngasisu Ima Kaithel Amadi Kasturi Amadi Tera Sapam Lakaida Yum Changduna Thi Humbagi Thabak Chathakre Imphal West District ki Additional SP Operation E Ganasham Sarma gi Mityeng Makhada Ngasi Ayuktagi Hauraga Nungthil Fauba Chathakiba Thi Humba Aduda Mioi Chamaga Yankhai Verification Chathaki Maduda Masagi Saktakchi Sudaba Mioi Taret Fagat Kibaga Loinana Makhatava Wahang Pahong Chathanaba City Police Station da Sinakre Hari Imphal East District Commando Team na Lokhatpa Jackson Thaurange Manung Channa ngasi Palace Gate Janims Crossing amadi Lamlongda Thi Humbagi Thabak Chathakre Imphal East District ki Additional SP Operation Krishna Tombi ki Mityeng Makhada ngasi Ayuk Chathakiba Thi Humba aduda Mioi Chamaga Yankhai Verification Chathaki Maduda Masagi Saktakche Sudaba Mioi Kunga Taruk Phagatkibaga Loinana Makhataba Wahang Pahong Chathanaba Porompat Police Station da Sinakre Hairi Chandel District ki Chalong Village ki founder amasung ex-chief di Thamnok Lamkang Asiba Hakchang Haukiba May Taraga Nipanda Chalong Village Cemetery deki Kuga Loinana Sakhangdaba Singna Pukibadagi Ngasi Fauba Panghandababu Yaningdaba Fongdoktuna Asiba Hakchang Fangdriba Fauba Matam Kaktana National Highway number 102 Imphal More Lambi amasung Palen Chandel Lambi Ngasi Ahing Nongyai Ban Kauragani Haina Lamkang Chiefs Association Chandel na Hairi Lamkang Chief Association ki spokesperson Peter Lamkang na Paumi Singda Phongdorakpada Association asina Apex Body ama oiriba LNKK ka punna District Administration amasung SP Chandel da Maral Leiba Sing Faduna Matik Jaba Chairak Pinaba Taksin Krabasu Ngasi Fauba Maral Mari Lainaba Puthokpa ngamdaba asi yaningdaba phongdoktuna ban asi kaubani ban asi kanagumba mioi kanglup ki mayokta kaubanate thawai yaudraba hakchangbu ikai khumnasi haiduna kaubani haiki Sarkar suda police dasu haire moina aranba mi si phagni hairaga pa pharamde moigi assurance kari su kanaramde si ba hakchang se phangdaba yade hairaga thiraga phangdabagi police side dagi su moina aranba mi si phaba ngamdabagi akoina si ahingi midnight da hauraga asi ba hakchang phangdri phauba Palel More highway ban tawgani Rajkumari Yojitana iba aina khangzaba Gurudev Ravindranath Tagore haina mingthonba lairik amang asi phongkhre hairiba lairik adu All Assembly Road ta laiba Manipur Hindi Parishatta phongkibani Nongdamba Laitan Themki Learn Pencil Drawing and
Setting Education Vest Art Book 2 haina mingthonba lairik phongkhre Manipur Press Club ta pangthokiba lairik phongbagi thauram aduda Imphal Art College ki former principal Y Navachandra amasung senior artist Y Gunindro su saruyaki thauram aduga mari leinana lairik adugi ayiba nongtamba leitan themna phongdorakpada lairik asina lai yekpapu pamjaba haurakliba naha singta chauna khudong chaba ama piragani haiki Manipur da lairiba college singda mahai tamliba singi oiba inter college quiz competition ama porompata laiba modern college ta pangthokre quiz competition adu book club Imphal na sinduna pangthokibani Loksing 2019 haina mingthonba quiz competition adu da tongan ba college kayagi mahairui singna sarukyaki Northeast Biography Forum ge taret laksuba annual award presentation 2019 ge thauram pangthokre forum asina sinduna Manipur Press Club ta pangthokiba thauram atuda tourism gi director W Evohal MCS na hai society ama karamna afaba maikaita pugata ge haibasi ngasi gi mirol singna kupna Kanthaba amasung madu khangna thabak tauba mathautai masi natrabadi tungda aikhoigi khunai asi onthokpa phibam amada lehauragani maramasina ngasigi mirol singna lehauriba tungi mirol singidama thabak thauram kaya paikhatlamba mathautai masina aikhoigi society asi aphaba maikaida puba ngamgani haiki ngasigi thauram atuda tongan ba hiram kayada saknairaba mioi kayada international national amasung regional award singsu khusinaki ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯀꯅꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯕꯛ ꯄꯥꯡꯊꯣꯛꯀꯅꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯑꯐꯕ ꯃꯤꯔꯣꯜ ꯑꯃ ꯀꯃꯥꯏꯅ ꯇꯧꯅ ꯄꯤꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯑꯗꯒꯤ ꯑꯥꯔꯠ ꯖꯒꯣꯏ ꯏꯁꯩꯒꯤ ꯐꯤꯕꯝ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯤ ꯐꯒꯠꯍꯟꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯨ ꯆꯞ ꯃꯥꯟꯅꯕ ꯂꯝꯕꯤꯗꯨ ꯆꯠꯂꯨ ꯍꯥꯏꯔꯒꯗꯤ what is the value of being a father what is the value of being a person now ꯑꯩꯈꯣꯏ ꯃꯁꯤ ꯈꯟꯗꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯁꯤ ꯋꯥꯐꯝꯗ ꯊꯝꯅꯤꯡꯉꯤ Yoga amasung naturopathy fitness center ama Kwagatel Thongnawjam Laikai da hangdokre ngasigi thauram aduda Ayush Lamphel Fat ki state coordinator S Tondang amasung yoga training and research center ki chief instructor Ganga Ningombasu sarukyaki Hauzik sanabagi pau NCMM Sabal Laikai na Anishuba Panjawam Susil Kumar Singh Memorial Women's Veteran Hockey Tournament ki winner oiba ngamkre ngasi Kumalampa ki AstroTurf the Sanakiba Tournament asigi final match aduda NCMM Sabal Laikai na LYTNM Mantri Pukri Bupanjil Taret Ahumda Maithiba Piki Tournament asigi winner na Selgi Mana Lupali Shing Taraga Loinana Trophy ki Mapu Oikibaga Loinana LYTNM Mantri Pukri na tournament asida runners up taduna selgi mana lupa lising taret kaloinana trophy gi mapu oiba ngamki veteran hockey tournament asigi ngasi sanakiba loishinbagi achamba thauram aduda SSA gi additional state project director T Fulen MCS Manipur gi ahanba Olympian P Nilakamal amadi MVHA gi president S Lokeshwar ga loinana lamdam asigi masak nairaba mioi kayana tournament asida makok mathang taraba sanaroi amadi team singda mana mathum kaya khudol tamki mamang thagi tang manga dagi pangthokpa haurakhiba veteran women's hockey tournament asida team ahumna lamba tauna khibani
Imphal East District Rifle Association na sinduna tha sigi kungani thoidagi kunga manga fawwa Khumal Lampak Shooting Range Complex ta district asigi oina tara suba shooting competition pangthoklagani hairi competition asida saruk yaningba district singi shooter singna lakliba July kun fawwagi manungda masa masagi mari lainaba document sing ayu pung taruk tagi tara fawwagi manungda thazilaknaba association asina thadorakpa cherol amada khangalakli Manipur Police na sinduna chatharakiba police ta leiba sanaroi singtagi oiba badminton tournament ngasilosin kre ahanba Manipur Rifles ki indoor hall da chathakiba tournament aduda punna sanaroi kayana saruk yaduna athoi ahen tanakibani ngasi sanakiba men's open ki final da RK Chinir amadi ti Roman anina jurana El Momo amadi Dineshor ki jurabu point kunmathoi taraga taret kunganipan kunmathoi amadi kunmathoi taraga mangada maithiba piduna final loki amaromda officer singi sanakiva final match da mohu nimai amadi khailun ki jurana LM khote amadi nimai ki jurabu kunmathoi mapan amadi kunmathoi taraga nithoi da maithiba piduna final loki Mapan Suba National Bominam Championship ta overall team champion Tarakraba Sanaroi Amadi official Singbungasi Taramna Okre Bominam Association of India ki meeting makada Bominam Association of Assam na sinduna July amatagi mga fawwa Assam ki Dispurda laiba Bugewari Pukha Nani Indoor Stadium da chathakiba championship aduda Manipur team na gold medal nifuga mapal silver medal taret amati bronze medal ahumpunna medal yankhaiga mapan fangtuna championship aduda overall team champion oiba ngamki championship aduda Bombinam Association of Manipur gi nupa amadi nupi sanaroi kuntraga nipana sarukyaki ngasi Khumalampa youth hostel number 2 da pangthokiba taramna okpagi thauram aduda Dornacharya awardee L Ibomcha Yaski assistant director Tenchubam Thauba Bovinam Association of Manipur ki President T.S. Imomacha, Vice President W. Ranjit Amadi Manipur ki tongan ba masak naiva singi coach singna sarukyaki. Bovinam masana asi India ki Sports Ministry na chahi asigi manungda masak khangtuna masana asida sanariba sanaroi sing asigi anauba thauna ama laklagani haiba wafam ngasigi thauram atuda sarukyakiba association asigi Secretary General Deven Moirang Themna thamki yam thajadana yamna moidigi hena haibtare topic se ti yamna hena kogi runners up tariba team do digi yamna point yam hena koina team champion am lalabjira I sisu maruina players sing then guardian singi supporting ne nai labjai association ki side digi haibo koina tawungam jaba haibo noi team thab chalam dai aduga noi bu okjaba sinatana koina noi kamna tawungam de khudimak noi gi credit ni nai khanjai Arrive the bulletin asigi headlines amhona miyam da thamjage Lona yaba nung laingoi amadi laibak pek from Manipur laingang na pidabana sinfam asi suraga hinjariba miyoi singda chawna awaba mayoknare Laingang amadi Imphal Municipal Council na tawfam thokpa mathau chap chana pangthoktabadagi khwairaman ima kaithel gi saktam mangsilakpani haina Manipur kaithel phambi apunba lopna nungnang ba phungdorakli Amasung Manipur Police NAF Assam Rifles amadi loop sing na tongan ba mafam sing dagi mayay kabat nisha gi polam kaya pagat pangamkre